MSPDCL amadi MSPCL gi manpower watpagi khudong chadaba kaya marakta thabak tawri kumja lising ani tara mapanda group C amadi D gi post chamapan ga subna taret lawbagi exam tawkhrabasu governor ne cancel Tounaba Hairakpdagi cancel Toukhre makhata na thabak lawbagi wafam leitri haina MSPDCL gi managing director M Rabina Phongdokre DIPR na senduna paringnai na pangthoklakpa meet the press ki thauramda ngasi MSPDC amadi MSPCL gi official singda SKTV na hangba wahangi paukum piraduna M Rabina hai migi awatpa leirabasu hanagum ngamnaba hotnari nauna thabak lawbagi wafam hauziki oina leitri amaromda Manipur gi oina electricity megawatt chama henbagi deficit lairi athuba matamda men khatnaba hotnari haki Manipur gi oina mai mathau tariba si handakki kalin thada megawatt chaniga humfuni lakadawriba ningtham thada na megawatt chahum helaba ya haina panari hauzik fongliba mai gi changna megawatt chamaga humfurom khaktani masina thengha kayada mai matam khara mutpagi thodok thokpagi maram oheli adabu khudong chadaba su koknaba NTPC Faraka STPP stage 1 and 2 dagi kilowatt per hour da lupa mariga paisa marida mai leinaba cabinet na ayaba pire masigi sumathakta center gi RDSS scheme gi makhada advanced metering infrastructure service provider AMISP yauna thaurang kaya paikhatli haiki amaromda smart meter panba yauna tongan ba maram kaya da yumfom oiduna mai hena chare haiba wafum thorakpa sige sengba khangbi ba aiba che piduna wakat piru haina MSPDCL gi maikai dagi thamlakli mai hena chare haibagi maral sirakliba sing asi social media kumbada ayamba oi tasengna aiba cherol iduna wakat lakpadi amata yaudri hiramasi gi matangda wakal taminanaba awareness program kaya su chathari laikai gi club natraga maira paibi singi kuthangdagi MSPDCL da pau fawiraktuna miyamga wakal taminabagi thabak sing paikhat padu yagani haiki Manipur gi oina punna smart meter lak amaga lising yang kai mari fangadabagi manungda smart meter dising humfutara romdi pankhre Hanagi prepaid meter box singsu panbagi thabaksu atopa district singda chathari adubu IED 1 2 3 na konba mafam singda di smart meter na mahut sillagani hainasu MSPDCL gi managing director M Rabina Phongdokre 2012 tagi hoga 16 phawgi manunda prepaid meter pani adu hawiki sahi tarai hadana मागी लाइफ स्पान बना लोग टेक्नोलॉजी अमा आपका अपना स्मार्ट मीटर सिस्टम नबा है ना मिनिस्ट्री ऑफ पावर की अपनी इंस्ट्रक्शन में मखादा जी RDSS हाईवे स्कीम जो आपका कानून जरूरी अदुगा मसीसु अगर हुसी around 70,000 लोग पाले वो 1.54 लाख पाले का कंज्यूमर सिंगना अदुगा फीडर मीटर feeder 11 kV थोड़े बा substation सिंगा 11 kV feeder दा feeder meter 100% पानी का तो DP meter transformer मसा मसा लाइक आइडल का इधर ले बा ST consumer सिंग वो दोनों लोग meter पानी का तो अगर 3 phase meter single phase meter 6 meter पानी का लेबर पानी